मरुइबा पाउ मणिपुर की मरुइबा डिस्ट्रिक्ट सिंगी मफम सिंगदा अनौबा CRPF पर्सनल सिंग लेनबा सिक्योरिटी बैरक सिंग अयाम्बा सेम साबल सिलक्ले हंदक पांथोखिबा बेस्ट टूरिज्म विलेज कंपटीशन दा मणिपुर की अंड्रो खुंगंगबु हेरिटेज कैटेगरी दा ख्वाइदगी फजबा टूरिज्म विलेज अमनी हाइना खलक्ले अमदी अमुकशु हन्ना लेवानंदा वाकी टोकी सेट सिंग सिजनदुना पोखाई हलपदा मियोई कुन हेन लैखिद्रे चमगा रोमना सोगपन नखरे खुरमजरी ISCOM न्यूज की मणिपुरी पाउ मिथिंग ताबिरी बुखाई पुमनमक पोलिविया तकेलमम नतराम नोकचरी हौजे पाउ संदोम पिजरी हौजे मणिपुर दा ओइरिबा फिरोम असिदा लखलक पसेक्सिन थौरांगी मनुंग चन्ना मणिपुर की मरु एबा डिस्ट्रिक्ट सिंग अमदी मफम सिंगदा अनौबा CRPF पर्सनल सिंग लेनबा सिक्योरिटी बैरक सिंग अयाम्बा सेम साबा लोइसलक्ले हाइरी वाफम मसिंग असि मणिपुर की चीफ मिनिस्टर नोंथोंबम बिरेन सिंग ना महाके फेसबुक अकाउंट ता ईदुना थागलखिबा लोइना तोंगान तोंगान बा डिस्ट्रिक्ट सिंग द साबा लोइसलबा CRPF सिंग लेनबा बैरक सिंग अमदी साबा लोइसलक तौरबा बैरक सिंग की मफम अमदी फोटो सिंग कोना थागलखले थागलखिबा पोस्ट अदुदा हौजिक फावदा लोइसिलबा CRPF पर्सनल सिंग लेगदबा डायरेक्ट सिंग अदुदी इम्फाल वेस्ट डिस्ट्रिक्ट की ओइना फयेंग चिंगलेकाई अमदी सेंजम चिरांगदई थौबाल डिस्ट्रिक्ट की ओइना नोंगपुक सेंगमाई पुलिस स्टेशन अमसुंग हैरोकने इम्फाल ईस्ट डिस्ट्रिक्ट की ओइना कैथल मानबी आउटपोस्ट अमदी यूनाको स्कूल मनाके चनुंगदने जिरीबाम डिस्ट्रिक्ट के ओइना बोरो बेक्राद ओइरी कांगपोकपी डिस्ट्रिक्ट के ओइना जी सपरमैना पुलिस स्टेशन की गम्फी गाइदने बिष्णुपुर डिस्ट्रिक्ट की ओइना वारोइचिंग BDF आउटपोस्ट अमदी लेकंग थाबी की BDF आउटपोस्ट थमले कक्सिंग डिस्ट्रिक्ट की ओइना पलेर पुलिस स्टेशन के कैंपस मनु अमदी खोंगनांग फैसाबी विलेज तनी चुराचानपुर डिस्ट्रिक्ट की ओइना हौजिक हौजिक मफम अनिना अनिदा सेमगतपगी थबक चथरी मफम अनी अदुदी चुराचानपुर डिस्ट्रिक्ट हेडक्वार्टर के रिजर्व लाइन मनु अमदी सिंघातनी हैरी Ministry of Tourism Nasenduna Handak Pangthokiba Best Tourism Villages Competition da Manipur gi Andro Khungangbu Heritage Category da Khwaidagi Fazaba Tourism Village amani haina khalakle khalakpa sida Manipur gi Chief Minister Nongthongbam Biren Singh gi Maikaidagi Andro miyam da nungaiba amadi harawa phongdokre Chief Minister Nongthongbam Biren na social media post amada thagalakhiba warol amada haiba mai paklakpa se state asikhakki natana Andro miyam na hona zaman adu mai paklakpa masuni hairi Andro gi miyam na mafam asigi mahausa gi fazaba amadi hanadagi laidaklaba lamdam asigi चटनबी अदुबु ngakna thamlakpagi mahini hairi Androbu khalakpa asigi matangda Ministry of Tourism ki Joint Director General Arun Srivastava Manipur ki Tourism ki Commissioner Deves Devalda aiba charol ama tharaktuna nungaiba pau ase khangalakre masigaloina na Tourism Commissioner Deves bu lakliba December 13 haibadi World Tourism Day da New Delhi da pangthokadaba thauram amada mana ase laurana ba khangalakre hairi अदुंगै मणिपुरदगी लोई थाख्रबा अथौबसिंगी निंगसिंग थौरम इंग्लिसिंग अनि कुनमरी गे सरुक अमा ओइना मरैबाग मजातिगी दमकता निंगतम लानफा ओइदुना इरैबाग मणिपुर की अथौब कुलहुमदोइना अंदमान के माउंट मणिपुर दा लैरंबा मफम असिदा चही असिगी लांगबन हैशोय हैकत लेकत ngarang tamkhre masiga loina नेशनल सेक्रेटरी भारतीय दलित साहित्य अकादमी न्यू दिल्ली की डॉक्टर यूनाम महेंद्र कुमार सिंह लुचिंगदुना तुंगी मिरोल की दमक खल्लगा महाराज कुलचंद्र के निंगसिंग मितम अमा थमननबा ओरेप उयुंगसु तमख्रे नुंगथल की थौरम दा प्रोटोकॉल इंचार्ज पोर्ट ब्लेयर अंडमान एंड निकोबार की जे शेषागिरी प्रोटोकॉल असिस्टेंट
Port Blair, Andaman and Nicobar K. Ganesh, National Secretary Bharatiya Dalit Sahitya Academy, New Delhi, Dr. Yumna Mahendra Kumar Singh, Anthropological Survey of India, Regional Center, Port Blair के Dr. Ningompam Somorjit Singh, Japanese Hospital Manipur के President Dr. Rajen Ayangpa, Department of Arts and Culture, Government of Manipur के Retired Assistant Director Hawam Chetra Amadi Social Activist Dr. Kiran Yendrem Chingbana, Saruk Yaduna Thoram Amasu Pangtokhe. Thoram Aduda Ireba Kitamak Tawaina Ponta Pikraba Pikrabi Singi Mafamda, Minute Ani Leptuna Awa Fongdoke. Thoram Gimaka Tarapada, Lebak Ning Basingi Maramda, Wang Anke. Saying Saydinaba, Nat Kioiba Thoram Amadi, Matau Ningba. Matau Ningthia Tobagi Damak Piba, National Award Singyan Toki. Dalit Sahitya Academy Manipurna Taubu Oiduna Pangthokiba Ahum Suba Adungai Loi Takraba Taubu Singi Ningsing Thoram Englishingani Kunmari Oina Englishingani Kunmari Oina Chalibata Asi Kunitoi Fawa Pangtokadoriba Kongsat Asida Putna Sagnairaba Mui Kuntrani Toina Sarugyari. Kusukulai kaya danat na mayay kaba potlam kaya putok pusin taubada maming chatliba India amadi Myanmar gi kilometer lising amaga chatruk ni fuhumdoi sangba ngamkhay paring ase lupa crore lising kuntramathoi changna center na khagat na ba hotnaragani hairi news channel amada tawrakpa report amagi matong inna cabinet committee on security na Principal the Hairi Bangamkai Paring Asi Hairi Sanfam Asi Changna Kagat Nana Bahwanavada Ayaba Piba Lady Hairi. How Kibalaya Bapo Panumita Union Home Minister Amit Sahana India Amadi Myanmar Ngamkai Parinda Kilometer Kuntragi Kabagi Kilometer Kuntradi Kabagi Tabak Loisile Haina Fungdok Palay Krabani. Masigi Matakta Morega Taina Bamba the kilometer Tara Amadi Hana Kabagi Tabak Loiduna Lady. Masigaluna Atopa Kilometer Kunmatoi Amasu Manipur Tangnabangam Kaida Kagat Pagi Tabak Chathari, Panbayai Madude, India Amadi Myanmar Anigam Kai Paring Singh Ase India State Oidiba Manipur, Mizoram, Nagaland Amadi Churatan, Arunachal Pradesh Ka Thangnari Bane, Masi Mathakta Handak Ikui Kuidrungaida Central Reserve Police Force CRPF Ki Battalion Ani Amasu Handak Tanauna Thungkibagalwena Hanadagi Hauna Tongan Ba Force Tagi Company Chani Rom na Manipur ke atopa mafam kayada mathau tuna lady bani. Hauki Balapapo Panamita Lebanon ke mafam kayada Hezbollah Lalhoba Singna Pedor Singh season aduna bom pokai handuna miyoi kaya ama hat kiba amadi miyoi lising kaya ama asok apan nang han kraba matungda amuka hanna ngarang walkie talkie season aduna bom pokai hanbigi thaudokta miyoi tara mari amasu hat khrei miyoi chamri ge yang khai hen bana asok apan nang han khrei Lebanon ki Health Ministry ki statement amagi matung inna makha tarak pamiyoi taruk amasu laikhidre masi tharaga hauzik faubada ngarang gi thaudok adu da sikiba mi gi masing kun suru hairi Masidanatana yum da leiba solar power system kaya amasu pokhai ke walkie talkie season aduna chatharakli ba attack asigi matangda hauzik faubugi oina Israel na attack sing adu makhoina chathakibani haibagi claim laktri adu makpo Israel ki Prime Minister Benjamin Netanyahu na amadi Israel ki awang thangba Lebanon ka thangnariba ngamkhai paring da leidiba Israel macha sing mafam adu thadok Safagadaba mafam singda hongdok na nabakhangan bati laikhrei Israel ki Defense Minister Yoav Gallant na ngarang Israel ki land misingda wangang ba amada Israel ki land mising bu thagat ba phongdokhe adumakpu Lebanon da thogliba thaudok sing adugi matangdadi wafam amata phongdok pa laikhide Israel Defense Force ki makok Lieutenant General Harzi Halevi na haikibada Hezbollah Singhi Mathakta Edek Singh Chathanaba Israel na akanaba plan Singh yathok tuna thable Panbayai Madude Leipak Poponumita Pager Singh Pokhai Paki Thaudok Aduda Chaurak na Miyoi Lising Aniga Chani Padrom Soke Miyoi Taranitoy Amana Seke Hezbollah Amadi Lebanon government na di attack sing adukidamag Israel bu maral seri ngasi Lebanon giluchingber makok Syed Hassan Nasrallah na miyam da wang ang kadori
हौजेक सानबगी पाव मोक पिजरी Kwankido Federation of India na haukiba September 13 Master Longzam Mangal Sana Maitei Kongba Khetri Lekai Imphal East Labour Book President Kwankido Association Manipur ina khalakpada Manipur Mixed Martial Arts Association gi maikedege nungaiba amasung thagat pafongdorakli Master Longzam Mangal Sana Maitei National Level gi Martial Arts ki gold medalist amasung international level da gold medalist amasu obetanatana martial arts ki field da chahi kuntra hena struggle tawraklaba oza amani hairi Kwankido martial arts Vietnam degi haurakhiba masana ama obetanatana School Games Federation of India amasung Association of Indian University na sakhanglaba masana amani haina federation asidagi khanghalakpa leire Kwankido masana asi Manipura chawkhananaba amasung afawa sana roi kaya puthoktuna Tungi Yumburel Oigeta Sanaroi Kaya State, National Amadi International Githakta Uthorakani Haina, Oza Longzam Mangal Sana Maiteda, Tazabathamli Haina, Manipur Mixed Martial Arts Kitcherol Amanda Kangalakli. Table Tennis Federation of India gi miteng makhada Himachal Pradesh State Table Tennis Association senduna haukibatang taramathoi degi hauraga taranipan fawba Kangragi Rainbow Khelo India Residential Academy da pangthokhiba UTT National Ranking Table Tennis Championship da sarukya khiba Manipur ke Sanaroi Khetrimayum Segalna silver medal lawang amkhrei Sanaroi asida pre-quarter final Gujarat ke Sanaroi Tana Ayush Straight da 3-0 da Maithiba PK semi-final match da AAI ge Sanaroi Maini Subansubu said ahum anida Maithiba Piduna final changlakhi final match da Segal Tamil Nadu ge Sanaroi PB Avinat ki khuda said ahum amada Maithi hoduna silver medal lawang amlakhibani Sanaroi asida medal amalawduna lamdam asigi mingchat purakpada Manipur Table Tennis Association na harawa amadi nungaiba fongdokladuna yaifa pausal pirakli All Manipur Volleyball Association senduna pangthokani tawramlaba state referee exam amadi state level volleyball tournament sing hauzik lamdam asida oiriba irang asina maram oiraga anauba matam ama leptriba fawba yaithokle haina association ge secretary na thadorakpa cherolamana khanghalakli Risalakpada maroiba paw mukhana bizari Manipur ki maruoiba district singi mafam singda anauba CRPF personnel sing leinanaba security barracks sing ayamba sem sabaloi silakli Handakta pangthokiba best tourism village competition da Manipur ki Andro Khungangbo heritage category da khwaidagi fazaba tourism village amani haina khalakli Amasung amuka suhana levananda walkie-talkie set sing pokai halakpada miyoi kun hena laikidre jamnga rom na asokapana kre Pungza se fabu gi nadi ISCOM news na bizaba Manipuri paw matang sule sinjare meeting tabili bu khwai pum namak po amuka na khurum jare